Desam ki General Secretary Sital Bu tanker de insin kiba Inspector Amadi Mahiroi Singh da Tamthina Fu Chai kiba Constable ama suspend tawre Sital gi ana layeng da changba sil khudingmak lengak na puthok lagani haina Chief Minister na phongdokre Manipur University ki Vice Chancellor Professor Deprasad Pandey lautu haiduna musuna kaukiba puni pani General Strike ki ngasi nini chanba numita su Manipur miyam ki punsida chauna kaiba bikre Fact-finding committee की महुता judicial inquiry तो हुई है CPI Manipur State Council ना हाईरी inquiry चखदुना मतमांगन बगी महुता महिरोई सिंगी पुलसी कनबना फगनी है ना शिवसेना मणिपुर ना लेंगा कितनी चीज़ लगती हयेंग दगी होगदौरीबा मणिपुर असेंबली की नोंजू मिफमदा उथोकपा याय हाइना पानरीबा ILP बिलसी मियाम पुंबना याबा बिल ओहनबियो हाइना GSLPS ना लेंगा कितनी चीज़ लगती Amasung wari macha amadi wari lisang iba maming lairaba aiba aribam Chitreshwar Sarmada Mapan Suba Manipur State Award for Literature 2017-18 kutsinarake Member Kurumzari adom ne Grips Impact News ni ai dina thingu zamna hauzi pungja sifawbagi maru ebe pausing miyam da pizari Mahiroi Singh da Tamthina Fu Chai kiba amadi Desam ki General Secretary Sining Chita hinghobagi thodokta chenaba Manipur Police ki Sub Inspector ama amasung Constable ama thabaktagi suspend tawre Ihau Singh asigi manung chana soklaba Desam ki General Secretary gi ana layeng da changba sel khudimak lengak na puthok lagani haina Chief Minister na phongdokre Panbayai Manipur University ki VC lautokadabani haina Mahiroi Singh na Chief Minister Secretariat mamang da changsin kiba ihauda mating thokna Mahiroi Singh bu shasan gum lichaina kanduna tankibani loinana kaisampat thong nakalda ihau changsinba Mahiroi Singh police na inthokpada Desam gi General Secretary Sital Oinam lambi da lakpa ising tanker gi chakana makhut takpadagi lengjum yauna makhut ki saru tekpadagi Ras Medicity da laikatna rakhibani Chief Minister ki wafam asing asi Raj Medicity da ana layeng chathariba Mahiroi Singh gi phibam yengsinba lakpada phongdok lambani mahakna makha taraduna State Cabinet phamduna Musa Muta amadi Musuna Vice Chancellor lautho u haina taliba dabi asimak state lengakna center lengakta takshilei matik chana thizindana chairak hektamak piba yadabana inquiry committee sembani maralbu leirabadi pham konduna leiba yaroi ihawasigi matangda ngarang lengaka Manipur ki Governor ga unaduna wafam pukhatki Governor gi maikaitagi su lamdam asida hojik oiriba phibam asigi matangda President ta che thaduna khanghan khiba leire Central lengakta takshinba yabadi takshili tawbatabu Central University oibana State lengakna hektamak tawningba tawba ngamdabana inquiry committee gi report ngaibani haiki loinana lengak asina mara leire haiba miyoi singbu kupna thijindana chairak pidana laklabasu Mahiroi Singh da Manipur Police na chathakiba thong sing adugi video footage yenglaba matung chenaba sing suspend tawbagi order asi thokibani haina mahakna makha takhi guilty of the BC automatically he has to be go but without inquiry giving a penalty is a little bit but I don't know but from the state government we have taken several times. We have called there were several times cabinet meetings, and we also send the cabinet decision to the central government. That's why I told you, state government's hand is very little tight because being a central government. But from the government side, what the Musu Muta want, we are pressing to the central government. That's the thing. So. Mahiroi Singh bu mating thokna yekna bugum laukiba police personnel ani suspend tawre haibagi official notification ama lengak na thoktriba fawba penba kauba leiroi haina Desam ge president Akash Salam na phongdokre Raj Medicity Hospital da paumi singa unabada Akash na Musu Muta amasu Musha na changsiliba khongjang asigi mayokta leiriba maikai Mahiroi Singh gi khongjang hanba kauba leiroi hena dum akanba khongjang kaya changsingani haiki Central University oirabasu issue asi chauthoraklabanina state lengakna leithoktuna leiba yaroi center da BJP na luchingba government leibana state asigi BJP na luchingba lengak asigi MLA minister singna center da takshin haningi mating thokna takshin bagi
matau ulaktabada lamdam asigi mahairoi singna thamoi shoknaba pendaba phongdorakli asuklu raba phibam asida mari lenaba education minister na state asida leitaba haibasida mahairoi singna karibu phongdokluni wafam amata phongdokpagi mathau tadre haina pendaba phongdoki ngasigi chief minister gi khongchit aduda deputy chief minister Yumnam Joy Kumar minister Karam Shyam B Hankalin TI Shyam Kumar Kaishi amasung minister Letpau Haukipsu sarukyaki mi singsi suspend tawren thoktraba alo targadi adu yaro just ngasigi thokdok sidi ana bhang muduma laam ge habi damakta koi changan be wani honor to be wani aduga makhata bada akoi gi pandamji phangdana wa is station dum tawgine issue ji khangda male khanga ju khalum gamba ta bai tare natragana power ji am limitation lay na khanjabra natraga adalai government to same government oirga ju moina imposition am to tawungam dre yam to ne hinge habi gi mongama sidhen ke mai ngariti makata na union mem punjalaga akoi khanagini hayeng hangchit makata bu numising da kari strategy tawraga is station ji makha chathaji ke habdu makoi khanagini Nakalamaromda Manipur University ki Vice Chancellor Professor Adya Prasad Pante lautu uhaiba demanda khongjang changsilam kiba mahairoi singda tamthina phubada chenabai Imphal West District ki Sub Inspector amaga commando personnel amaga ngasi Home Department na suspend tawrubagi mayokta commando personnel sing khulai thadok lure commando personnel sing ani adubu suspend tawbagi yathang Imphal West ki Superintendent of Police na thorakpagi pau fangbadagi commando personnel sing na ngasi ayuk pung 13 tabadagi Ragailong da leiba Imphal West commando gi headquarter da punduna khulai thadokpagi khongjang changsin bahorakpani hairi khulai thadokpagi pau hek fangbadagi ADGP amadi Imphal West ki SP na commando personnel sing adugi pukning phathana bahonaki adubu commando personnel sing na yakhide Madugi tungda nungthil pung mangarom tabada DGP LM Khaute masa laktuna pungkhai amarom wari sanaraba tungda commando personnel sing khulai thadokpagi khongjang adu handoki amaromda commando personnel sing aduna khulai thadokpagi khongjang handoktuna masagi mathauda hanjinkiba adu karamba wafamda yanakibano haibagi chap chabadi khangbangamdri Manipur University Students Union Musuna Manipur University ki Vice Chancellor Professor Adya Prasad Pante lautu haiduna kaukiba pung nifunipan ki general strike ngasi nini chanba numitasu Manipur miyam ki punsida chawna kaiba pikre general strike na maram oiraga Imphal City yauna masigi akoibada leiriba mafam singda lalol itik tawfam sing pungtak takhi general strike manungda mahairoi singna irang hawraktuna thomjilakpada ngakthoknaba haiduna Chief Minister Banglo Raj Bhavan amasung nitapa chuthekta laiba BJP gi office mamangda barricade khajinduna amadi ahenba security personnel thamduna akanba cheksel thawrang lokhatki state asigi khwaidagi chawba lalol itik tawfam oiriba khwairambal kaithel pauna bazar thangal bazar da laiba dukan sing thong londuna lalol itiki thabak thawram amata tawnakhide lambida gari amata chenakhide lanaigi oiba gari macha achauba khar khatamak chenaki Mahiroi gi ihau oibana ban general strike na chingba tauba matamda school college sing manung chaloi haiba wafam leirabasu school college amadi lanai loisang pumba thonglon ki mafam kayada thohaningdaba thodok thoktanaba haiduna ahenba security personnel sing chaithoktuna checksel thorang lokhatki general strike asibu saugatladuna nagamapal singjubung leirak machinda miyamna wakat mifam jathaki wakat mifam aduda leirak adugi amasung akoibada leiba miyamna sarukyaki wakat mifam loising aduna Manipur University ki VC down mahiroi tamthina phuba police personnel chairak piu haina thaba placard sing sijinaki Imphal mayol da khakta natana khara haidokpa mafam sing da su general strike ki mami chawna takhi Kurai Popular High School mapadasu laikai asigi maning mamangda taba maira paibi ima ibel kayana lambi thingduna strike sing sawatki khongjang aduda ima ibel singna Manipur University ki Vice Chancellor Professor Adya Prasad Pante lauthou mahairoida ka henba thong chathagiba police personnel sing suspend taw amadi mahairoi singi punsi kalu haiba kholau kaya lauki tungda Imphal East ki police kangbu ama laktuna khongjang adu lephanki loinana makha taba thokhaningdaba thodok thoktanaba lambida security personnel singna mikup nahum singna leinaki
Manipur University Students Union Musugi Pungnifunipangi General Strike Sawal Aduna Kwai Lamfel Women United Development Organization Thangwaiban Komdram Selung Balaikai Ngasi BRTF opposite rota Ima Ibel Singna Lambi Thingbagi Kongjang Changsinkre Panbayai Musuna Manipur University gi VC Professor Adya Prasad Pande Mapam Thadu U Haiba Dimanda Hokiba July Gitang Taretki Ahing Nongyai Dagi Manipur Pumbada Pungnifunipangi General Strike Chatharakibani Ngasi General Strike ki Nini Suba Numitasu Thobal District ki Mahausa gi Punsida Chauna Chaithing Piki District asigi Lalol Itik Tawfam Kaithil Singh Thonglona ki School College amadi Government yauna Lanai Loisang Singh Thong Hangna ki de Manipur University ki Vice Chancellor Lautho Uhaiba Dimanda Musu Muta Musha Amadi Mahiroi Lup Singna Changsiliba Kongjang Saugatpa Oina Ngasi Brahmapur Hari Khagok Makong Amasung Brahmapur Thangapat Mapalda Miyamna Wakat Mipam Pamkre Wakat Mipam Pamkiba Singna Mathau Masakangdaba Vice Chancellor Lautho U Mahiroi Phuba Maraleba Police Personnel Suspend Tau Amasung Manipur gi ngamkhai thugaiduna Myanmar da pithokpa yaroi haina pentaba kholau kya lauki Bishnupur District ki Kainau Bajar da su ngasi Khongjang Changsin ki KSA Bishnupur District Council amadi lamdam asigi Mairapai bi singa punna khutsamnaduna Khongjang adu Changsin ki bani Musugi General Strike amadi RSF ki boycott ki Khongjang bu saugaladuna Thobal Athopam gi Mairapai bi Ima Ibel Singna National Highway chamaga supna anigi Thobal Athopam Bajar da lambi thatuna akanbam ong da protest tawkre hairiba siga mari lenana Khongjang loi amana athuba matamda wathok asigi waroishin ama puraktuna mahairoi singda mahai tamba phanghanbiu haina lenga ki pukning chingsilaki amaromda Reformist Students Front Manipur gi President Thoiba Khuman Chana Musugi wathok asigi chap chaba waroishin ama puraktriba fauba Manipur da lairiba mahailoishang pumba boycott tawbiduna sarukya biu Khongjang asi Manipur gi mahairoi sing khaktagi oiba Khongjang nate haina phongdoki Musuna Kauriba Pungnifunipan ki Manipur Balgi Khudong Chaba Lauduna Yu Puramba Mioi Ahum Phare Hairiba Thaudok asi ngasi nungthil pung amaga minute kuntrarom tabada Imphal West ki manung chanba lamboi khongnang khongda thokibani Mafam asida miyamna ban saugatuna achat ong thinglingai chairakta Maruti 800 MN025138 ta tongduna mioi ahum lakpa ubadagi khamlubada yu liter kunrom yaurambani hairi Madugi mathakta yu Halamba ahangba package drinking water bottle amadi chak amasung ensang athongba khara yawram ki hairi tungda phagatlaba yu mai thaduna manghankre Lamboi khonang khonga pun banu pilup na akhoi ngasi yu yom banu pa si akhoi phajare maram asina leba ke solu raba tanja asida asigum laba miam gi against the thabak tauriba mahaga sibu ngasi miam na mabu punishment pibiu matungda muhana mabu yu yon bai yadaba haibasi masu thambiu loinana mahaga si hana dagi hauna miam na warawate mangamdraba adugum laba misang mioi aduna mahase matungda muhana yu se yondanaba punamak na ware longmina si haiba wafam masi ngasi gi kano se thamjari akoina
Vice Chancellor Professor Prasad Pandey gi mathakta fact finding committee semduna inquiry chathabagi mahuta judicial inquiry oina chathabiu haina CPI Manipur State Council na lenga ki pukning chingsilakli loina na hayengdagi chathagadoriba assembly session da puthokani hairiba ILP bill asi mipum khudingmak na yaba bill ohenbiu amadi local liquor sing mapanda thadoknaba bill ama puthokani haina cabinet na laukiba warep CPI na yaningde haina suthamlakli BT Rota Iravat Bhavanda Pangthokiba Paumi Singa Unaba Amada CPI Manipur State Council ki Secretary L Sotin Kumar na hai fact finding committee na Manipur University da thogliba VC gi hau Lushin Bangamloi Mahiroi Singh amadi miyam na hauriba ihau asigi solution purake hairabadi VC lauthoknaba state government na center da akanba pressure pigadabani haina demand tawrakhi Paumi Singa Unaba adu da saruk yakiba CPI gi senior leader Dr M Naranahai Center na BC gi michang da leptuna state asida thokliba issue asi thawoidabagi mami chawna tari thokliba irang asi khara leiraga adum phajakhini haina center gi luchingba singna state government ta tumina lechinaba wafam phongdorakle haibagi paw CPI na tari haina su phongdoraki Manipur miyam da singnaraga ihawasi loiroi henadum kankhalakani haibasi BJP na khangraba male haina su phongdoraki Manipur University gi issue ashigi inquiry chathabada VC Laina inquiry chathaba yaroi hauzik lairiba VC Professor Adya Prasad Pandey asi athubada atopa mapham amada thadokibana aphaba khongthang oigani haina phongdoraki loinana assembly session numit nini khak phamgani haiba asida CPI na kana yaningdaba phongdoraki state asida tongan ba maru oiba issue kaya leibana maram oiraga miyam gi interest ta session asi yamdrabada chayol amadi chathabagi apamba phongdoraki loinana lakliba August ki tang amadagi BJP na center da chahi mari pairakpada pangthokiba asoiba kaya uthoknaba campaign ama India pumbada CPI na pangthoklagani haina su thamlakli hayeng maksu puthokadori ILP gi bill se masi chap chana miyam gi apam baning bado madu fulfill tawba adum bill oigdabani loinana leipak ki luraba tanjas leida so lising ba champan mawdraga mathoida foreign akoi gi liquor gi adum ainama pass tawduna dry state oibagi afam leigraba tungda hojik amuk liquor gi oiba ainama puthoktana madu chana hangani Manipur gi local kano sing se masi mapana thadoktana akoi income lakna ba tawdori haibana singu mayama pusalei ba se masi leipak se anoba andalonama anoba ihoma khoi ngasi gi BJP gi sarkar sina khoi baton tawbani moi gi mangakan ba arrogant roiba haibata daba re noi tumin leyo tham khai manung da mai nemje ghar dong ni haiba ga si center gi leadership na haiba gi pause khoi na kongre yori this is very dangerous BJP na I think they should think twice they should review their decisions prajana demand toriba asom da mai unjhan bana chungani Miyamna yadraba BC ki mathakta investigation chathaduna matam manghan bagi mahuta mahiroi singi punsi kannaba hotnabana lengak asigi achumba khongthang oigani haina Shiv Sena Manipur State Unit na akanba wafam thamlakli loinana matik chadaba VC lauthu lairik ningthina tamjage haina mahiroi singna khongjang changsin bada police na mahiroi singbu sasan phubadauna ka henba thong chathaba Shiv Sena na yaningde haina phongdorakli Babu Parada laiba Shiv Sena Manipur State Unit ki office ta Paumi Singa unabada Party asigi President M Tombina hai numit yankaiga mathoi sujilaklaba Manipur University gi irang asina mahiroi singi career manghalagani haibagi akiba leire thokleba issue asi state government na yanaba ama purakpa ngamdriba asina takpadi center na BC kankhatuna leire haibani state lengak na shu thokleba issue asigi matangda khana nainanaba political party pumbagi mifam kaubasu leite opposition na ngangbasu tade BJP na mangaire haina thabak khudingma ngamlabadawna thengnaduna leire haina pentaba phongdoraki loinana numit nini khak phamgadawriba assembly session Shiv Sena na yaningdaba phongdokpaga loinana matam khara sangthana session chathahaningbagi apamba phongdoraki loinana state asida shungba local liquor atopa state ta yonthoktuna state ki economy hengatnaba bill ama assembly da pukhatkani haina cabinet na warip laukibadusu Shiv Sena na akanba mongda yaningdaba phongdoraki Hojiki harba police to suspend tawre adubu suspend tawriba do madu mana tawgi mana phangjabane na haininge ba satra sing no mayum gi siang leitabagi adumaina andalon tawbuna teba lairik tamjage akhoi mayam ni yadaba bi si lauthok biyu haibagi adugi demand ado madu ko loinona lakne ba adu moina sa san phudo no phui ba satra sing da
पुलिस सिंह का हेनमले मथौनी है तौरगसु अतई टोप स्टेट अखोई प्लास्टिक की पाइप कुंबा करीगुंबा मोब से कंट्रोल तौनब होनब कांदा रबर बुलेट कुंबा टियर गैस कुंबा अखोई मणिपुर ददी असेंग मरु कापी असेंग उतुपन थोमी अदुगा सिबसिंग मराइबक ओहेली Manipur University की वाइस चांसलर प्रोफेसर देवप्रसाद पांडे लौथोउ हाइदुना मुशुना चंगसिलखिबा खोंजंग असिगा थाना नुमित यांखै सुरबा फाउबा सेंटर अमदि स्टेट लेंगाक असिना तुमिन लेशनखिबदा मुशुना पेंदबा फोंदोरकली खोंजंग असिगे सरुक अमा ओइना मणिपुर पुंबा पुंग निफुनिपान की जनरल स्ट्राइक कौकिबा अदुदा लमदम असिगी मियामना मपुंग फाना सौगतखिबा अदुबु थागतपा अमदि इकाई खुमनबा उतकली वाइस चांसलर प्रोफेसर देवप्रसाद पांडे लौथोक्त्रिबा फाउबा मफम मतम खाइदना मिशी मिना थोप याबा खोंजंग कया चंगसिनबा सेम साबा लोइरे हाइना मुशु की चिरोल असिना मखाताना फोंदोरकली हयेंगदगी होगदबा असेंबली की नोंजु मिफमदा पुथोकपा याय हाइना पानारिबा आईएलपी बिल मियाम पुंबना याबा बिल ओहल्लु हाइना जेसीएलपीएस की माइकैदगी थमलकली सेगारो थौदा बाबुक लेकाइदा लेबा जेसीएलपीएस की ऑफिसदा पौमिशिंगा उनबदा वाफम असि फोंदोखिबनी कन्वेनर अर्जुन तेलहैबना इंग्लिसिंग अनि सुपना तरागा मंगागी अगस्त की तांग कुनगा मंगादा मतमदुगी चीफ मिनिस्टर ओक्रम इबोबिना नोंजु मिफमदा पुथोखिबा प्रोटेक्शन ऑफ मणिपुर पीपल्स बिल 2015 ना चिंग अमदी तमगी मरक्ता उंखटनबा थोखी मसीना मरम ओइरागा जेसीएलपीएस अमदी चिंग की स्टेक होल्डर सिंगदा प्रपोज ड्राफ्ट अमा लेंगाकना जून की तांग कुनगा निपानदा पिरखी अमदी हौखिबा जुलाई की तांग अहुम अमदी तरादा स्टेक होल्डर सिंग मुन्ना खनबगी तांजा फंखी ड्राफ्ट अदुदगी सेमदोक सेमजिन अपाम पामदा हपचिंदुना जुलाई की तांग तरागा माथोइदा लेंगाकता सिनरमखी सिनबगी थौरम अदुदा स्टेक होल्डर सिंगना मिफम ममांगदा मियामदा खंगहल्लु हाइना लेंगाकता थमखिबा लेरबसु लेंगाकना थमलक्तबा अदु कंडेम तवी हाइना फोंदोखी महाकना मखा तारादुना हयेंग पुथोकदबा बिल असिदा मियामना पामदबा अमता यावहंदनबा अपील तौखी CILPS amadi stakeholders and abudi akhoi apam basing do pisan khiba leiragasu sarkar na madugi matung tarakpada semdok semmin tawrakan da puthokning ba potla do madudi udabanina still akhoi ju sarkar na hai puthokoi poji kaino khangdi haina lawu ya akhoi na pamjabadu hai khragasu sarkar na pam ba potla do akhoi gi dumak loina tawdoi jala natre araga semdok semmin tawrakan da puthokadori ra hai gi wafam do public domain thamakta du na mara morkan da akhoi na ju khangdi haina lawjara kan da akhoi da chingnajaba nunang badum leijai hai batare ILP ki pass se 1951 de beje oiraga sanna khiba taragadi 1951 gi matung de ngasi phawd lei riba lai khaba mitomya cha singa se gi mogi status kari oi gdoi no hai bill du ki matung da hai rural regulation sema kanda hana dukan taroga leibo resu registration restart au bagi pol akani almain tawdana ma mkhoi ji pass holder oirakani ana madugisu nunangai leite once pass holder oirkan da chang khraba lai khraba mito mian cha sing asidi record phajana sarkar legadabani mito mian cha amatana crime criminal hauju thoiba tawriba mangiba dukan phakai ramba tawkhiba mayam do matung tarakpada di am safana ngai oiba adugum makalgi amasu oiba haiba tare ILP bill sana येलहौ लम अमदी येलहौमी कलमसी मियाम की लेंगाक लिंगलसी हाइबा खोलाव गलोइनना हयेंगदगी हौगदौरिबा नोंजु मिफमगी अरोइबा नुमित थासिगी तांकुन गहुमदोइदा मियाम हुपना असेंबली थोमजिनबा सेमसारे लेबाक मियामना थेंगनरिबा अचौबा इशूसिंग खंगना लेंगाकना चप चाबा पुकनिंग थौगतनिंगाई ओइबा पाउखुम पीद्रिबा फाउबा अकनबा खोंजंग कया चंगसिनगनी हाइना सोशलिस्ट स्टूडेंट्स यूनियन ऑफ मणिपुर SSUM की प्रेसिडेंट एन सनाहलना फोंदोक्रे ngasi Manipur Press Club ta pangthokpa pawmisinga unabada sanahalna lengaknasu miyamgi ihol khangna mifamasida warep loba matam oire SSUM na taliba tongan tongan badabi singa sigi manungda Manipur amadi Myanmar gi ngamkhai yengshinnaba center lengakna tharakadoriba survey team asida Manipur lengakna kadaidagi kadai fawba Manipur gi lamni haibadu sengna takadabani nongju mifamasida puthokpa yai haina panariba mayai kaba chinjak yu sungba yanaba bil puthokpa yaroi इंग्लिसिंग अमगा चमापल हुंगुद्रानी थोइदा थीखिबा मिकोक मसिंग थीबना मिटोप लेपथोकपगी पथाप ओइबा यारोय इंग्लिसिंग अमगा चमापल यांखैगा माथोइदा थीखिबा मिकोक मसिंगना लेपकदबनी लोइनना तुंगी युंबी सेंबदा अचौबा थौदांग लौगदौरिबा एजुकेशन डिपार्टमेंट असि ट्रांसपेरेंसी लेहल्लु अमसुंग सानरोय संचितागी अचुंबा वायल पीयू हाइबसिंग असिनी
तालिब दाबीसिंग असिगी ओना तैनाबदा लैंगाकना लाक्लबदी SSUM Socialist Women's Association na punna khutsamnaduna leibak miyam yauna assembly chatlo haiba kholawga loinana assembly tamna thomjingani haina mahakna makhataki कोई तांजरीबा कोई दाबी सिंह असी गवर्नमेंट पोचर भी तांग कुनी थोई बुकी मनुंगदा गवर्नमेंट ना गुड रेस्पॉन्स अमा पिबिद्रगदी तांग खुलुम दोइसिदा एसएमबी दा चौबा खोंगसदम गलोइना मियांगी एसएमबी दा थोमजन जगनी थोमजन बसिदा अकोई पार्लियामेंट मणिपुर दा लैबिरिबा प्रजा सेक्शन खुदिंग मंगना अम सीएसओ सिविल ऑर्गेनाइजेशन पुना मंगना कोई मणिपुर गी ngमखै मणिपुर गी लम मांग बा यारो हना अपुनबा खोलाव अमा लाहोद्रगदी मणिपुर गे लम मजे सुम इम्फान मयोन दा ngaयकदबसि कलौसी हाइदुना एसएसएम गी अमनि स्वा पोफम गी माइकैदगी थमजरी Hayengdagi hogadoriba Manipur Legislative Assembly gi nongju mifam asida Framework Agreement amadi Citizen Amendment Bill gi matangda akhanaba mifam ama kaubiyo haina kanglaipa kanbalup Manipur gi cherol amana hairi loinana mifam asida all political party na final oiba solution ama puthoknaba cherol asina makhatana appeal torakli Maming Lairaba Aiba Aribam Chitreshwar Sarmada Mapansuba Manipur State Award for Literature 2017-18 Pirakre Lamdamasigi Aiba Singbu Pukning Thogatuna Manipur gi literature gi pukai hengat hanbagi wakalonda haukiba chahi Englishingani supna mapandagi Directorate of Language Planning and Implementation na Manipur State Award for Literature asi piduna lakibani Directorate asina sinduna ngasi mana yenthokpagi thoramadu Imphal Hotel gi sangai holda pangthoki tongan ba wari macha amadi wari lisang kaya irakiba aiba aribam Chitreshwar Sarmagi apai ba lechil haiba wari lisang asida yumpham oiduna State Award for Literature asi pirakibani award asida memento ama shawl ama galoinana lupa lakh ahum gi senfam yauri thoramaduga mari lenana mana fangkraba aiba aribam Chitreshwar Sarmana hai mahakpu Lamjing lamtak pirakiba amadi pukning thogat pirakiba laikhidraba saknairaba aiba singbu ikai khumnaba utpa wafam thamlaki loinana thoram aduda athoiba mithunglen oina saruk yakiba Manipur Sahitya Parishad Imphal gi President Professor IS Kangjamna Manipur gi literature gi lamda khudol kaya tamkhraba saknairaba aiba sing khangatuna Lifetime Achievement Award ama pihaning bagi apamba fongdoktuna Directorate of Language Planning and Implementation gi mihut singi pukning chingsinki Loinana Manipur da lairiba tongan ba furup singi law singi literature su yokhatpa ngamna ba hotnaragadi lamdamasigi literature gi pukai hengarhan batanatana masak fajaba machu kayana leitengba literature gi pukai oigani haiki Manipur lenga ki maikai dagi lifetime mahaki punsida mana taurai ba wak mayam je masigi apun ba masaka du daina PBU hai nei yam kana koi committee da pukat ki bada madu su matam bi matumna lakpe hojiti ai ba magi competition tauraga apa to am da PBU masidi yana re sena maino yana ga tauki baduni ai now mahabe da yam kana request to jage hai khandna lakjam ne adubu ai na haidi nei da koi department mai kai digi adu ma proposal tha dare oirakani ha bisi tab jama yam thuna madu oirak ko chunu al oirbasing amada lifetime achievement period ma ge punsigi kya changrong matamda thajik to chun nungai jaba phangyo paisa du dagi magi khong ngamjadra ai de sel tum dong char tor matam da su lai khara ama ni puthuk tum ngamai dong cha ba to piwi ngani ha bi thajab jai thamjai Taramathoi Suba Thokchom Navakumar Memorial Award Ceremony 2018 lakliba July gitang kun gamathoida lanthokani haina tauramba du Hauzik Lebaki oiriba khudong chadaba si yenglaga lakliba July gi tangkun gani panda oina lanthok lagani haina Thoksom Navakumar Memorial Trust na thadorakpa chewal amada khanghalakni Amnesty International India All Extrajudicial Execution Victim Families Association Manipur IFBAM amasung Human Rights Alert HRA gi Kangbu amana Chief Minister Nongthombam Biren unaduna Human Rights ki damak thengnariba miyoi singda ngaihak leitana aki akhang piriba sing thingbina batakshin khre Chief Minister na unabaduda Human Rights ki damak thengnariba singda aki akhang pokhaliba sing asi amuk hanna pokhandana ba thabak lokhatlagani haina thajaba pirakhi Amnesty International India gi Program Manager and Researcher Arjit Sen amadi Researcher Likhita Banerjee HRA gi Executive Director Bablu Loitongbam amasung IFBAM gi President Renu Takhelambam ga Chief Minister Banglo da ngasi ayuk unaki Chief Minister na unaba atuda Kangbu aduna Human Rights ki damak thengnariba miyoi singda aki akhang pokhan biganu mahairoi singna changsiliba khongjangda miyoi bagi hak khongau nabi bagi thabak chathariba asi lepiu haiba demand takshin ki
may assure you, that kind of things will not happen if until the election I am in power. नहीं होगा, because हम victims को पहले से गिरा हुआ है, we have to pick her up to stay. That is our ideology, our philosophy. The work which human rights defenders are doing in Manipur will continue undeterred, and the Chief Minister himself has said that he will personally look into all the harassment, threats and intimidation that human rights defenders in Manipur are facing, and the brave campaign of Amnesty International India will continue in Manipur. Case laukalubada thengnariba harassment mayam sigi khanabani adumangpu huji phong sana Manipur da protest toba matamda yamna violence sinabagi matang sidasu CM na FIR soidan lohutkani haibagi assurance pibirakoi da khoi yamna nungaije victim moina taraba imungda amu hanna harassment pibai bisi yamna dharma leitaba adumba thawongni mana chief minister oina leirigaidi hairiba masigumba harassment se thohandanaba mana angamba saktida honagani haibagi assurance pibire. All HRA amasung ifbamgi kangbu aduna hanagi deputy chief minister oiramkiba gaikhangam ga suunatuna human rights ki damak thengnariba miyoi singda ngaihak leitana aki akhang piriba sing asi assembly da pukhatpina ba takshinki kangbu aduna assembly da natana center da su takshinaba haijaki. Human rights should be applicable to all sections of the society. People, the perceptions of the people, think that human rights is applicable only to the government side, not to the other side. So both sides should be applied. And whatever group it may be, or the party it may be it the government, be it NGO, or whatever kind of things. Anything, anybody that indulges in excesses should be made accountable. Ngasi ayuk pung mga minute kuntra muktaba matamda Chandel district ki Aibol khunda leiba kungamapan suba Assam Rifles ki mathakta PLA ki chani ga yankhai ga nithoi mobile battalion amasung MNPF ki apunba lanmi singlup amana landakre haina RPF amadi Manipur Naga People's Front ki chirol amada khanghalakli landa aduda air personnel ani hat ki amadi kaya asok apan nangkhibagi mathakta khara amana maigai khangdana chen ki haina makha tarakhibaga loinana apunbagi saktam ngaknaba chingmi tamigi nungsinaba mari kaidanaba amadi isana iromdom lepchaba maning tamba Manipur ama mathautai haina chirol asina makatarakli. July gi tangkun ga manga faubagi manungda karigumba BDF ki tolop asi policing na fangliba tolop ki chada budraga manga piu haibagi demand asi lengakna nachung dabat tarabadi hena akan bakhongjang changsilagani haina BDF Welfare Association Imphal West District ki President Mohammad Rayas Khan phongdokre wafamasi ngasi Pisumthong Community Hall the Association asigi thomi singna wakat mi phamduna khongjang changsin kiba aduda phongdokhibani khongjang asi haukiba tang 13 dagi matamga chunaba maongda tolo piu haibagi demanda BDF Welfare Association a leptana changsilakpa khongjang gi manung chana changsilakibani mahakna makhataraduna BDF ki demanda government na nachungdana leiba asi condemn tawi haina su phongdokhi. Ako Manipur government na ako jijik di ako na fangibo honorem si matangga chuna de aduna matangga chuna ba honorem PBU haiba adumba di maladuga iroi naraga ako sangkhilakpa agitation ni adubu laliba date 20 ga 1 sida ako all Manipur ga ba choba mega meeting ma ako pangthok chagani aduga date 25 phausi de ako siswag strike na sumaina ako violation yauduna aduma ako sangkhin gani aduga tangkun manga phausi gi manungda kaigo Manipur government na ko BDF sing isi positive oiba matangga chana ba honorem PB dabta ragadi tangkun mangai matung dagi de ko hena kanba makhal makha kya gi akan ba agitation kaya mai ko sangkhin na ba welfare association ko central committee na sem saraga leire ha basim songduk chare ngarang pham ki ba state cabinet mifam na hayeng dagi haugadori ba Manipur legislative assembly mifam da state asida sungliba using asi legalize tawduna mapanda thadok naba Manipur liquor prohibition act amendment bill puthok naba warip lawki babu kadagi chirol amana nungnangba phongdorakli laingakna lawrakliba warip asi miyam bu singnabani nisagi mayokta kadana miyam ga loinana hanba leitana kanba khongjang kaya changsilagani haina chirol asina makhatari. Prime Minister Narendra Modi na video conferencing ki khuthangda rural electrification and Saubhagya Yojana gi beneficiaries singa ngasi Senapati gi NIC hall da unakre
Thauramasi state asigi aroiba oina chatliba chahi English singni taraga nipangi April da electric fanghankiba Laishang village ki khunja singa unakibani. Khulasida electric fangbada khunja singna Prime Minister da nungaiba fongdoki adumakpu Khulasida haujiksu lambi thong school Anganwadi center primary health sub center afaba thaknaba isingna chingba khudong chaba kaya phangdabadi leiri haiki. Khulasida leiriba awat pasing asi Chief Minister Nongthombam Birena Luchingba lengak asina mention binaba pukning chingsilakli. Rural electrification and Sobhaga Yojana ki beneficiaries singa Prime Minister Narendra Modi ga video conferencing ki khuthangda unabagi thauram asi Manipur ki oina senapati yauna Arunachal Pradesh ki Tawang, Tripura ki Dhalai, Assam ki Sotinpur, Jharkhand ki West Singhbhum, Jharkhand ki Pilamu, Odisha ki Rigara, Jammu amashung Kashmir ki Raishi, Uttar Pradesh ki Kanuj, Uttarakhand ki Tehri, Rajasthan ki oina Jaisalmer amadi Udaipur dasu pangthoki. Manipur ki program asi MSPD Shell na mapung oina sinduna pangthokiba thauram aduda Manipur Power Department ki Commissioner Lakshmi Kumar, MSPD Shell ke Managing Director L Priyo Kumar amasung MSPCL ki Managing Director N Sarat loinana official kya na sarukya ki. All Manipur Road Transport Drivers and Motor Workers Union amasung Surface Transport Eco and Environment Society Nagaland ki apunba kangbuna Nagaland ki Kohima Hospital mapada landslide thokpadagi panduna leiriba gari singi phibam yekshinkre. Organization ani asigi mihut aduna panduna leiriba gari sing adugi miyoi singda chana thaknagi bagi potlam sing yenthoki landslide thokliba mafam adu akanba moongda semjinduna ngasi numidang gari lanthok lanchin yana bahotnari haidi. Panduna Lairamba Gari Karadi Ngarang Numidang Changyeng Oina Mafam Adu Lanthok Hankre Hairi landslide adu Mafam Aduda Chayol Amagi Mamangda Thokibani. Thasigi Taratarukta Manipur Police ki PRO na Thokpa Chirol amagi matung inna Imphal West District Police Commando na Moirangkhom More Parking dagi fare hairiba Sagolban Bijoy Govinda Keli Makhong dagi Loitongbam Buddha Singh LH Abungo Chahi Kunganithoi Apokpa El Razen amati Mahaka Loinana fare hairiba miyoi ani Prepark Proga Karigumba Hiram Amatada Mari Lenade Haina Prepark Progi Senior Publicity Officer Melaina Thadorakpa Chirol amada khanghalakli. Hauzik sanabagi pauda Sumatra Island gi manung chana leiba Indonesia gi city Jakarta amadi Palembang da August ki tang taraga nipan dagi September ki tang ani fauba pangthoka dauriba taraga nipan suba Asian Games asida Asia gi manung chana leiba leibak nifuga manga dagi lakpa athlete lising tara henbana sports event nifugi tongan ba masana chamriga humfuga manga da athoi henta naragani Games asida Indian Olympic Association na hauzik faubada event kuntraga taruki tongan ba masana singda Nupa sanaroi chaniga humpudraga taruk amadi nupi sanaroi chaniga nifutaret punna sanaroi chamnga ga kunga humdoi thana naba thorang tauri ahanba oina games asi inglising amaga chamapal yankhai mathoi gi mars ki tangmari dagi taraga mathoi fauba India na yumbu oiduna pangthokraba matungda South Korea na yumbu oiduna inglising ani taraga mari gi September gi tangma taraga mapan dagi October gi tangmari fauba Incheonda pangthoki Tarat Suba Asian Games faubada India, Indonesia, Japan, Philippines, Sri Lanka, Singapore amadi Thailand na lepalaitana saruk yaduna laki. Pangthokiba Asian Games sing asida Indiana gold medal chamaga kuntraga mapal, silver medal chamaga humbudraga nipan amasung bronze medal chaniga marfutaraga mapan punna medal chatruka taraga taruk laubangamki. Lising amaga chamapal yankhai ga mathoida ahanba oina Delhi da pangthokiba games adudai Indiana ani suba mafam kanba ngamkhrabasu inglising amaga chamapal marfuga taragi September gi tang kungani thoidagi October gi tang taret faubada Beijing da pangthokiba taramathoi suba Asian Games aduda Indiana taramathoi suba mafam da laikibani. BRICS Under 17 Girls Football Tournament India Mighty Banankre South Africa na yumbu oiduna ngarang sanakiva India gi hanba league match aduda South Africa na yumbu India bu panjil manga amada Mighty Bapiki
Football tournament asida Brazil, Russia, India, China amasung yungbu South Africa na sarukyari tournament asigi ngasi sanagadaba India gi ani shuba league ta Russia ga lamba taunabaga loinana tha asigi tangkun ga mathoida India gi ahum suba league ta Brazil ga sanaraba matung tha asigi tangkun ga nithoidana India amasung China anina India gi mari shuba league ta lamba taunaragani. Ahanba Kumuzam Amutombi Singh Memorial State Level Men's Open Volleyball Tournament hayengdagi team taretna saruk yaduna pangthokpa horagani hairi Mayang Imphal Assembly Constituency gi ex-minister Dr. Kumujam Ratan Kumar gi senthang makada Mayang Imphal Khuman Youth Association asinduna pangthokadaba tournament asigi Group A da USWA Uchiwa Mikya Mayang Imphal amadi YMDO Hairangoi Thongka Group B dana Manipur Police Sports Club Baki Sanathel YDO Chongtham Kom amasung NYDC Khaidimna League match sinda ahanba akan balamba taunaragani tournament asigi winner da trophy ga loinana selgi mana lupali sing kun runners up tana trophy ga loinana selgi mana lupali sing taraga manga thambaga loinana tongan ba mana mathum kayasu thamli hairi tournament asigi convener na thadorakpa chirol amana khangalapani. Hauzik New Delhi da chathariba Asian Junior Wrestling Championship ki ngarang nini chanba numita Greco-Roman wrestler Viresh Kundu na bronze medal ama laukre Uttar Pradesh dagi chahi kun khakta ngairiba Kanduna South Korea gi Jongyul Kongbu KG marfuga taratare ki kanglupta tara mari mangada maithiba piduna malim gi thakta ahanba medal adu laukibani. Yankhaiga Mapan Suba Imphal West District Level Subruto Mukherjee Football Tournament hayengdagi pakthokpa horagani hairi District Youth Affairs and Sports Officer gi meeting makada Kumal Lampak Artificial Turf Ground da chathagadaba tournament asida Nongchup Pana Higher Secondary School, Little Master English School, Greenland Academy, Awang Laikin Thabi High School amasung CT Higher Secondary School dagi chahi tara mari makada laiba nupa macha gi team manga aduga Model Higher Secondary School, HRD, Nilamani English School, CT Higher Secondary School, Little Master English School, Amadi, Konjing Laikai High School dagi chahi taratare ki makhada laiba nupam machagi team tarukna sarukyaragani. Hayeng ayuk football tournament asigi haudokpagi thauram pangthoklagani haina DYASO Imphal West na thadorakpa chirol amada khangalakli. Aroibada bulletin asig headlines amhana miyamda thamjage. Desam ki General Secretary Sital Bu Tanker de Insin Kiba Sub Inspector Amadi Mahiroi Singh da Tamthina Fu Chekiba Constable ama suspend tawre Shital gi ana layeng da changba sel khudingmak lengak na puthok lagani haina Chief Minister na phongthokre. Manipur University ki Vice Chancellor Professor Deprasad Pandey lauthu uhaiduna musuna kaukiba pung nipunipan ki general striking asi nini chanban numita Manipur miyam ki punsida chawna akai pikre. Fact-finding committee gi mahuta judicial inquiry tawbiyu haina CPI Manipur State Council hairi inquiry chathaduna matam manghan bagi mahuta mahiroi singi punsi kanbana pagani haina Shiv Sena Manipur na lenga ki pukning chingsilakli. Hayeng dagi haugadawriba Manipur Assembly gi nongchun mifamda puthokpa yai haina panariba ILP bill asi miyam pumbana yaba bill uhenbiyu haina JSTLPS na lenga ki pukning chingsilakli. Amasung wari macha amadi wari lishang iba maning lairaba aiba aribam Chitreshwar Saramata Mapan Suba Manipur State Award for Literature 2017-18 khutsinaraki.